Apunba security ki force amana Phougakchao Ikhai Police Station na konba Saiton Amasung Haiyaikon gi area da Lottuna Thamlamba khutshu-khutlai Kayamarum phagatpa ngamkhre hairi. Hiram asegi matangda police tagi fangba pau amana hai ngasi Saiton Amasung Haiyaikon gi area da khutshu-khutlai Kayamarum Lottuna Thamle haibagi akaknaba pau ama phangki. Pau adu hek phangbaga Phougakchao Ikhai Police Bishnupur District ke Commando 18 suba Garwal Rifles ke Column 1 amasung CRPF G/71 ke personnel sing yauna mafam aduda punna thiba humbagi thabak chathaki IED detection dog amasung metal detector ge equipment sing yauna Saiton Khunau amasung Saiton Haiyaikon da chathakiba thiba humbagi thabak aduda IED laibagi khudam changdam khara phangki hairiba mafam aduda makhata na thiba humba chathabada Masing yamlaba khutshu-khutlai Kayamarum lainungda lotlaga thamlamki khutshu-khutlai sing adudi magazine yaudaba .303 ge ball action rifle ani 12 bore ge ball action rifle taret 12 bore double barrel rifle ama magazine ga konaba insas rifle ama magazine ga konaba semdoklaba AK-47 rifle ama flare gun ammunition manga gram Chanipan Marifutara rom lumba IED ama ahangba 12 bore ammunition ani 12 bore ge live round ama 5.56 mm ge live round manga .303 ge live ammunition manga BP jacket manga amadi headgear manga ni ngasi ayuk pung 3 tagi haukiba thiba humbagi thabak aduda ayuk pung 9 fawba chathaki maduda Phagatlaba potlamsing adu makhataba legal action longnabagi damak mafam chana thamkhre haina pau asina makhatari